Hi ma'am. Na nahan se video amka phangnaba aiki wakhala yam thina nungaitaba fawba duneba ado aingonda fawba nungaitaba do itomta nungaite mayam da share tawningbadagi video se damjabani ko video do de ullaroigeba do mau lohongba nimita mau thilakpada ko daman dugi yumda yore mau du harau harau na mai yumda salani aigi ko nusi makada khangde jaha aigi ipurobegi kada te aidi ngasi di salani hadana mana mai de khongsalaga laaga magi mapurobegi yumdo dari do hek ka ke na poloi de khajitang thangalaga makhong hek thang baduga manim do sumana paktharaga nondaraga jengaga khongbi do nele e am thina nungaiti karigino dumana netpirido nangi na chagi namau natra adudo karigino nelido wakhalon kari ai suma oire I ai inem na de adumana tarokte ai inem do na kari tawre ai inem do na aina lakpa matamda ai inem do ai ima kauki kurami ai inem do na dari karam da ai ngonda asumana misti bu thore athumba Rosgula do puthore packet ni adusu tongan ama khakak puthobote mari manga puthoga mana atugai ki lauraga aigi yade inbi sese ngasi akhoi gi yum sida lai mi se maya do ka thoi dana athumma do pijaraga ne ai bu nuksi na ko jalaga pusalle dona aina punsi chupa aigi inim do aina su ningi inim su ai bu ningi aba edi ima kawi ado nahan gi video do uraga edi yam thina wakhala nungai ta phawo dunya ba netpi ga no dumaina hajik adugi tu jam pikpa wakhalo karigi amuk video do thangalam da de ai kesum khangamoi ko u de video do u de gi ne ai yam aingonda nungai ta phawjaba dunya ba yum bhawa sangdi da khongbi do netpi do karigi no netpi ga no aina luna aigi imau do aina luna tawraga aigi imau do na su aibu luna tawrak tu mi hek tho khong thangjanba bo yum thangdriba adugai do haureba adumaina tawbigano imau ne maya mamang de lena biyo aigi imau de phaiye aina su aigi imau gi chare chamina ba imau gi saruk su tammo aigi nuksiba do nangi mane mo begi mamong nuksibai saruk tu ullo adugi digun nangi aidi imau du na su ulakani aigi inemna mingonda su tamgani aigi inem aigi asi leibi aigi inemna asi aigona da dugum nuksiba do piyo aduna aigi request aptani aigona yam thina nungai jade ko kana gumna aigi video se urasu masa mamau thigida urasu mo pusalapa matamda khong ni pigano athumba Inbiuo yamna nusina bani mayam aina haise thazibiko okay